ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯆꯥꯛ ꯀꯌꯥꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ, ꯊꯥꯏꯅꯉꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯏ ꯌꯦꯛꯄ ꯃꯔꯨꯞ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯔꯨꯞ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ, ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯕ, ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯨꯞ ꯑꯅꯤ ꯑꯁꯤ ꯑꯃꯅ ꯆꯥꯎꯕꯜ ꯀꯧꯏ, ꯑꯃꯅ ꯏꯕꯣꯍꯜ ꯀꯧꯏ꯫ ꯏꯕꯣꯍꯜꯗꯤ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯍꯩ, ꯃꯤꯅꯁꯨ ꯃꯥꯅ ꯌꯦꯛꯄ ꯂꯥꯏꯕꯨ ꯌꯥꯝꯅ ꯄꯥꯝꯅꯩ꯫ ꯃꯥꯒꯤ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡꯕꯨ ꯎꯔꯨꯕ ꯈꯨꯗꯤꯡꯅ ꯄꯥꯝꯗꯕ ꯂꯩꯇꯦ, ꯃꯤ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯂꯤ꯫ ꯋꯥꯉꯥꯡꯗ ꯁꯉꯥꯡꯗ ꯃꯤꯀꯧ ꯃꯤꯔꯝ, ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯜꯗꯤ ꯂꯥꯏ ꯌꯦꯛꯄꯁꯨ ꯀꯌꯥ ꯊꯣꯏꯅ ꯍꯩꯔꯝꯗꯦ, ꯑꯃꯗꯤ ꯃꯤꯅꯁꯨ ꯀꯌా ꯄꯥꯝꯅꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯏꯕꯣꯍꯜ ꯑꯃꯗꯤ ꯆꯥꯎꯕꯜ ꯐꯖꯔꯕ ꯎꯃꯪ ꯑꯃꯗ ꯂꯥꯏ ꯌꯦꯛꯂꯝꯕꯣꯏꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯂꯝ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ, ꯎꯃꯪ ꯑꯗꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯏꯕꯣꯍꯜ ꯑꯃꯗꯤ ꯆꯥꯎꯕꯜ ꯐꯖꯔꯕ ꯎꯃꯪ ꯑꯗꯨꯗ ꯃꯈꯜ ꯃꯈꯜ ꯀꯌꯥꯒꯤ ꯂꯥꯏꯀꯌꯥ ꯑꯃꯁꯨ ꯌꯦꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯁꯨ ꯑꯁꯨꯝ ꯂꯥꯛꯄꯗ ꯏꯕꯣꯍꯜ ꯑꯃꯗꯤ ꯆꯥꯎꯕꯜꯕꯨ ꯎꯔꯝꯃꯤ, ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯕꯣꯍꯜ ꯑꯃꯗꯤ ꯆꯥꯎꯕꯜꯁꯨ ꯅꯤꯡꯊꯧꯅ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯕꯗꯨꯗ ꯅꯤꯡꯊꯧꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ, ꯑꯃꯗꯤ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯏꯕꯣꯍꯜ ꯑꯃꯗꯤ ꯆꯥꯎꯕꯜꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯕꯣꯍꯜꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯧꯔꯒꯦ, ꯃꯃꯜ ꯍꯥꯏꯌꯨ ꯍꯥꯏꯔꯕꯣ꯫ ꯏꯕꯣꯍꯜꯗꯣ ꯀꯌꯥꯗ ꯍꯔꯥꯎꯖꯕ, ꯃꯥꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯄꯥꯝꯂꯦ, ꯂꯧꯔꯒꯦ ꯍꯥꯏꯔꯕꯗꯨꯗ ꯏꯕꯣꯍꯜꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ: ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯅꯤꯡꯕ ꯈꯔ ꯍꯦꯛꯇ ꯄꯤꯕꯤꯌꯨ, ꯅꯅꯥꯏ ꯑꯩꯍꯥꯛꯀꯤꯗꯤ ꯑꯀꯛꯅꯕ ꯃꯃꯜ ꯂꯩꯖꯗꯦꯗꯣ꯫ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤꯗꯤ ꯏꯅꯤꯡꯊꯧꯅ ꯄꯥꯝꯕꯤꯔꯤꯕꯁꯤꯅ ꯃꯄꯦꯟꯖꯔꯦ, ꯑꯁꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯅꯤꯡꯊꯧꯁꯨ ꯏꯕꯣꯍꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ, ꯅꯨꯡꯁꯤꯗ ꯍꯤꯗꯥꯏꯔꯦꯟ, ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯇꯥꯕꯗ ꯁꯦꯁꯦ, ꯁꯅꯥ ꯈꯧꯖꯥꯎꯁꯤꯃꯒ ꯂꯨꯄꯥ ꯈꯧꯖꯥꯎꯁꯤꯃꯒ ꯅꯪꯒꯤ ꯑꯣꯏꯖꯔꯣ꯫ ꯑꯗꯨꯒ ꯍꯤꯗꯥꯏꯔꯦꯟ, ꯅꯪꯕꯨ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯀꯣꯅꯨꯡꯗ ꯀꯧꯔꯛꯀꯦ꯫ ꯑꯩꯒꯤ ꯐꯖꯔꯕ ꯂꯥꯏ ꯀꯌꯥ ꯑꯃꯕꯨ ꯅꯪꯕꯨ ꯌꯦꯛꯍꯟꯅꯤꯡꯉꯤ꯫ ꯅꯪꯒꯤ ꯂꯥꯏꯁꯤꯡ ꯑꯁꯤ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯄꯦꯜꯂꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯍꯟꯈꯤꯔꯝꯃꯤ꯫ ꯏꯕꯣꯍꯜ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯎ ꯆꯥꯎꯕꯜꯒꯤꯁꯨ ꯁꯅꯥ ꯑꯃꯗꯤ ꯂꯨꯄꯥ ꯈꯔ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯔꯨꯞ ꯑꯅꯤꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯕꯅꯔꯥ, ꯏꯁꯣꯔ ꯃꯥꯒꯤ ꯊꯧꯁꯤꯟꯅꯔꯥ, ꯑꯄꯪꯕ ꯇꯥꯏꯕꯪ ꯑꯣꯏꯕꯅꯔꯥ, ꯀꯂꯛ ꯃꯤꯍꯧꯕ ꯍꯥꯏꯕꯁꯤꯁꯨ ꯍꯦꯛꯇ ꯐꯥꯎꯔꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕꯅꯤ, ꯆꯥꯎꯕꯜꯗꯨ ꯃꯤꯀꯞ ꯑꯃꯇ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯉꯁꯥꯏ ꯏꯕꯣꯍꯜꯗ ꯅꯤꯡꯊꯧꯅ ꯁꯅꯥꯒꯤ ꯈꯧꯖꯥꯎ ꯂꯨꯄꯥꯒꯤ ꯈꯧꯖꯥꯎ ꯄꯤꯔꯝꯕ, ꯑꯃꯗꯤ ꯃꯥꯕꯨ ꯀꯣꯅꯨꯡꯗ ꯀꯧꯔꯛꯀꯦ ꯍꯥꯏꯔꯝꯕꯗꯣ ꯃꯥꯒꯤ ꯅꯥꯄ ꯁꯤꯡꯖꯥ ꯌꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯠꯇ ꯁꯪ ꯁꯪ ꯎꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯋꯥꯈꯜ ꯑꯃ ꯆꯥꯎꯕꯜꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯨꯞ ꯏꯕꯣꯍꯜꯕꯨ ꯀꯜꯂꯛꯄ ꯐꯥꯎꯔꯛꯂꯝꯃꯤ, ꯑꯃꯗꯤ ꯃꯊꯟꯅꯇ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨ ꯐꯥꯊꯖꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯍꯦꯃꯟꯈꯤꯕꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯇꯣ ꯉꯁꯤꯗꯤ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯎꯔꯛꯂꯦꯗꯣ꯫ ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯝ ꯍꯧꯈꯤ꯫ ꯏꯕꯣꯍꯜꯕꯨ ꯅꯤꯡꯊꯧꯅ ꯃꯔꯛ ꯃꯔꯛꯇ ꯀꯣꯅꯨꯡꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ ꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯌꯦꯛꯍꯜꯂꯝꯃꯤ꯫ ꯏꯕꯣꯍꯜꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯎꯔꯒ ꯅꯤꯡꯊꯧꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯦꯜꯂꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯀꯌా ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯏꯕꯣꯍꯜ ꯉꯁꯤꯗꯤ ꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯔꯕꯗ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯏꯕꯣꯍꯜꯒꯤ ꯅꯨꯡꯉꯥꯏꯕ ꯃꯄꯥꯎ ꯀꯌꯥ ꯇꯥꯔꯒ ꯆꯥꯎꯕꯜꯒꯤ ꯊꯃꯣꯏꯗꯣ ꯍꯦꯟꯅ ꯀꯜꯂꯛꯄ ꯐꯥꯎꯔꯛꯂꯝꯃꯤ, ꯑꯃꯗꯤ ꯐꯠꯇ ꯂꯧꯁꯤꯡ ꯇꯧꯔꯛꯏ꯫ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯀꯔꯝꯅ ꯃꯥꯡꯍꯟꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯅꯣꯡꯃꯗꯤ ꯆꯥꯎꯕꯜꯅ ꯃꯥꯒꯤ ꯃꯇꯥꯎ ꯏꯕꯣꯍꯜꯕꯨ ꯆꯥꯛ ꯀꯧꯔꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯀꯔꯤꯁꯨ ꯈꯟꯗ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯅꯥꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯂꯝꯃꯤ, ꯑꯃꯗꯤ ꯑꯆꯥ ꯑꯊꯛ ꯀꯌా ꯑꯃꯁꯨ ꯄꯨꯕꯤꯔꯛꯂꯝꯃꯤ꯫ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯈꯔꯁꯨ ꯃꯇꯥꯎꯒꯤ ꯑꯋꯥꯕ ꯀꯣꯛꯅꯧ ꯍꯥꯏꯗꯨꯅ ꯄꯤꯕꯤꯔꯝꯃꯤ꯫
ꯆꯥꯎꯕꯜꯁꯨ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯂꯥꯡꯗꯨꯅ ꯏꯕꯣꯍꯜꯕꯨ ꯄꯤꯖꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯆꯥꯎꯕꯜꯅ ꯃꯥꯒꯤ ꯍꯤꯡꯈꯣꯜ ꯌꯦꯡꯂꯨꯁꯤ, ꯏꯇꯥꯎꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯍꯦꯛꯂꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯀꯔꯤꯁꯨ ꯈꯪꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯤꯡꯈꯣꯜ ꯌꯦꯡꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯠꯇꯕ ꯍꯦꯃꯟꯈꯤꯕꯅ ꯑꯃꯗꯤ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯍꯦꯃꯟꯈꯤꯕꯅ ꯆꯥꯎꯕꯜꯅ ꯃꯥꯒꯤ ꯍꯤꯡꯈꯣꯜ ꯃꯇꯣꯟ ꯑꯗꯨꯗ ꯌꯥꯝꯅ ꯂꯨꯅ ꯀꯣꯝ ꯑꯆꯧꯕ ꯑꯃ ꯇꯧꯊꯣꯛꯇꯨꯅ ꯊꯝꯂꯕꯣꯏ ꯑꯃꯗꯤ ꯐꯠꯇ ꯊꯧꯔꯥꯡ ꯇꯧꯔꯕꯣꯏ ꯏꯕꯣꯍꯜꯕꯨ ꯍꯤꯡꯈꯣꯜ ꯌꯦꯡꯂꯨꯁꯤ, ꯌꯦꯟꯁꯥꯡ ꯍꯦꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯠ ꯇꯧꯔꯗꯨꯅ ꯏꯕꯣꯍꯜꯕꯨ ꯄꯨꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯣꯝꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄ ꯇꯟꯖꯥ ꯉꯥꯏꯔꯝꯃꯤ ꯑꯃꯗꯤ ꯀꯣꯝꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯆꯥꯎꯕꯜꯅ ꯃꯥꯒꯤ ꯃꯔꯨꯞ ꯏꯕꯣꯍꯜꯕꯨ ꯀꯣꯝ ꯑꯗꯨꯗ ꯏꯟꯊꯗꯨꯅ ꯃꯥꯒꯤ ꯌꯥꯏꯕꯤ ꯂꯧꯈꯤ꯫ ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯃꯌꯨꯝꯗ ꯍꯜꯂꯛꯃꯟꯗ꯭ꯔꯕꯗ ꯃꯥꯒꯤ ꯃꯄꯥꯔꯤ ꯄꯨꯡꯀꯛ ꯆꯥꯎꯔꯕ ꯑꯃꯈꯛ ꯂꯩꯖꯕꯗꯣ ꯊꯋꯥꯏ ꯋꯥꯅ ꯃꯥꯒꯤ ꯄꯟꯊꯧꯕꯨ ꯉꯥꯏꯔꯝꯃꯤ꯫ ꯄꯟꯊꯧ ꯃꯥꯅ ꯃꯔꯥꯛꯇ꯭ꯔꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯋꯥꯔ ꯃꯥꯜꯂꯦ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡ ꯇꯦꯟꯗ ꯉꯥꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯏꯕꯣꯍꯜ ꯃꯄꯥꯔꯤꯒꯤ ꯃꯇꯧ ꯌꯦꯡꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥꯔꯤꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯏꯄꯥꯒꯤ ꯄꯣꯏꯔꯩꯍꯟꯕ, ꯅꯪꯒꯤ ꯄꯟꯊꯧꯗꯤ ꯁꯤꯡꯉꯝꯗꯅ ꯁꯤꯔꯦꯗꯣ꯫ ꯂꯥꯏꯔꯝꯂꯦꯟꯁꯨ ꯌꯧꯉꯝꯗ, ꯃꯤꯔꯝꯂꯦꯟꯁꯨ ꯇꯤꯟꯉꯝꯗ ꯋꯥꯅ ꯈꯥꯡꯂꯦꯗꯣ꯫ ꯑꯩꯒꯤ ꯏꯇꯥꯎ ꯆꯥꯎꯕꯜꯒꯤ ꯐꯠꯇ꯭ꯔꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡꯗ ꯅꯪꯒꯤ ꯄꯟꯊꯧ ꯑꯩꯍꯥꯛꯇꯤ ꯌꯥꯏꯕꯤ ꯃꯥꯡꯂꯦꯗꯣ꯫ ꯄꯥꯔꯤ, ꯅꯪꯅ ꯄꯟꯊꯧ ꯑꯩꯍꯥꯛꯀꯤ ꯃꯪꯁꯠꯄꯨ ꯇꯥꯜꯂꯛꯎꯀꯣ꯫ ꯐꯠꯇꯕꯅ ꯑꯐꯕ ꯁꯥꯕ ꯆꯤꯟꯐꯦꯟ ꯐꯕ ꯑꯩꯒꯤ ꯏꯇꯥꯎꯕꯨ ꯄꯔꯥ ꯑꯃꯇꯪꯗꯤ ꯇꯝꯕꯤꯔꯝꯃꯨ꯫ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯈꯪꯍꯜꯂꯝꯃꯨ, ꯐꯠꯇꯕꯅ ꯇꯨꯡ ꯀꯣꯏꯅ ꯂꯩꯕ ꯌꯥꯗꯦ, ꯈꯥꯝꯕꯤ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯞꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯝꯃꯨꯀꯣ ꯄꯥꯔꯤ꯫ ꯅꯪꯒꯤꯗꯃꯛ ꯅꯪꯒꯤ ꯄꯟꯊꯧ ꯑꯩꯍꯥꯛꯅ ꯁꯅꯥ ꯀꯌꯥ ꯂꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯊꯝꯕꯤꯔꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤ, ꯅꯪꯅ ꯅꯪꯒꯤ ꯄꯟꯊꯧ ꯅꯄꯥ ꯑꯩꯍꯥꯛꯀꯨꯝ ꯂꯥꯏ ꯌꯦꯛꯀꯦ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨꯀꯣ꯫ ꯄꯟꯊꯧ ꯑꯩꯍꯥꯛꯅ ꯏꯄꯥꯔꯤꯗ ꯇꯝꯕꯤꯈꯤꯕ ꯀꯌꯥꯗꯣ ꯃꯤꯌꯥꯝ ꯃꯥꯡꯗ ꯎꯠꯀꯅꯨꯀꯣ꯫ ꯏꯆꯥꯅ ꯌꯦꯛꯄ ꯂꯥꯏ ꯀꯌꯥ ꯅꯪꯒꯤ ꯄꯟꯊꯧ ꯑꯩꯍꯥꯛꯅ ꯀꯣꯅꯨꯡꯗ ꯄꯨꯕ ꯃꯇꯝꯗ ꯏꯆꯥꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯎꯔꯒ ꯃꯃꯤꯠꯇ ꯄꯤꯔꯥ ꯆꯦꯟꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯈꯤꯕ, ꯃꯨꯟꯅꯗꯨꯅ ꯂꯧꯈꯤꯕ ꯀꯌꯥꯅꯤ꯫ ꯅꯪꯒꯤ ꯄꯟꯊꯧ ꯑꯩꯍꯥꯛꯅ ꯇꯥꯛꯄꯅ ꯈꯖꯤꯛ, ꯏꯆꯥꯅ ꯌꯦꯛꯊꯣꯔꯛꯄ ꯂꯥꯏꯌꯦꯛꯇꯤ ꯅꯪꯒꯤ ꯄꯟꯊꯧ ꯑꯩꯍꯥꯛꯐꯥꯎ ꯑꯉꯛꯄ ꯐꯥꯎꯈꯤꯕꯅꯤꯅꯦꯍꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯄꯥ ꯑꯩꯅ ꯇꯥꯏꯕꯪ ꯀꯅꯥꯗ ꯈꯪꯍꯟꯗꯕꯅꯤ꯫ ꯉꯁꯤ ꯅꯪꯒꯤ ꯄꯟꯊꯧ ꯑꯩꯍꯥꯛꯅ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯏꯆꯥꯗꯗꯤ ꯇꯥꯍꯟꯅꯤꯡꯗꯦꯀꯣ ꯄꯥꯔꯤ꯫ ꯅꯪꯒꯤ ꯄꯟꯊꯧ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕ ꯌꯋꯥꯁꯦ ꯀꯥꯎꯒꯅꯨꯀꯣ ꯄꯥꯔꯤ꯫ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯇꯗ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯄꯥꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯟꯊꯧ ꯃꯥꯅ ꯃꯆꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯍꯟꯕꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯄꯟꯊꯧꯅ ꯍꯥꯏꯔꯝꯕ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯒ ꯀꯞꯂꯛꯏ꯫ ꯄꯟꯊꯧ ꯑꯄꯣꯛꯄ, ꯅꯄꯥꯔꯤꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯑꯣ ꯄꯟꯊꯧ ꯁꯛꯂꯕ ꯄꯟꯊꯧ ꯆꯥꯎꯕꯜ, ꯅꯪ ꯉꯁꯤ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯤꯕ! ꯏꯄꯥ ꯏꯆꯥꯕꯨ ꯁꯦꯠꯅ ꯈꯥꯏꯅꯍꯜꯂꯒ ꯄꯟꯊꯧ ꯅꯪꯒꯤ ꯀꯔꯤ ꯑꯄꯦꯟꯕ? ꯍꯥꯗ ꯄꯟꯊꯧ ꯑꯄꯣꯛꯄ, ꯅꯄꯥꯔꯤ ꯑꯩꯍꯥꯛꯅ ꯄꯟꯊꯧꯒꯤ ꯃꯪꯁꯠ ꯇꯥꯟꯒꯅꯤ꯫ ꯐꯠꯇ꯭ꯔꯕ ꯄꯟꯊꯧ ꯆꯥꯎꯕꯜꯕꯨ ꯄꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯝꯕꯤꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯍꯤꯛꯅ ꯇꯦꯝꯊꯥꯔꯝꯃꯤ꯫ ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯝ ꯍꯧꯈꯤ꯫ ꯏꯕꯣꯍꯜ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯆꯥ ꯄꯣꯏꯔꯩꯍꯦꯟꯕꯁꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯃꯥꯒꯤ ꯄꯟꯊꯧꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯄꯟꯊꯧꯒꯤ ꯃꯪꯁꯠ ꯇꯥꯟꯒꯤ ꯈꯟ ꯇꯥꯟꯖꯥ ꯆꯥꯕ ꯉꯥꯏꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯆꯥꯎꯕꯜ ꯃꯥꯒꯤ ꯃꯔꯨꯞ ꯌꯥꯏꯕꯤ ꯂꯧꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ, ꯃꯥꯒꯤ ꯀꯥꯗ ꯌꯦꯠꯄꯤꯅꯕ ꯀꯅꯥ ꯂꯩꯔꯔꯣꯏ ꯈꯟꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯥꯒ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯖꯕ ꯃꯇꯥꯎ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯄꯨꯝꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯆꯥꯎꯕꯜ ꯃꯥꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯇꯥꯎꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯐ ꯁꯥꯗꯨꯅ ꯃꯇꯥꯎ ꯏꯕꯣꯍꯜꯒꯤ ꯃꯆꯥ ꯄꯣꯏꯔꯩꯍꯟꯕꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯅꯊꯟꯇ ꯂꯩꯕꯗꯤ ꯄꯟꯊꯧ ꯑꯩꯍꯥꯛꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯉꯁꯤꯗꯒꯤ ꯄꯟꯊꯧ ꯑꯩꯍꯥꯛꯀꯤ ꯏꯌꯥꯟꯌꯥꯏꯗ ꯆꯠꯂꯁꯤꯗꯣ꯫ ꯅꯪꯒꯤ ꯄꯟꯊꯧ ꯃꯥꯅ ꯍꯜꯋꯥꯏꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯄꯟꯊꯧꯒꯤꯗ ꯂꯩꯔꯁꯤꯗꯣ"꯫ ꯆꯥꯎꯕꯜꯒꯤ ꯃꯇꯥꯠ ꯈꯪꯂꯕ ꯄꯣꯏꯔꯩꯍꯟꯕꯁꯨ
ꯊꯃꯣꯏꯗꯗꯤ ꯄꯥꯟꯊꯧꯒꯤ ꯌꯥꯏꯕꯤ ꯂꯧꯈꯤꯕ ꯃꯤꯅꯤ ꯈꯪ ꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯕ ꯀꯌꯥꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯅꯋꯥ ꯈꯖꯤꯛ ꯑꯣꯏꯕꯅ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯄꯥꯟꯊꯧ ꯁꯛꯂꯕ, ꯅꯄꯥꯔꯦ ꯑꯩꯍꯥꯛꯇꯤ ꯄꯥꯟꯊꯧ ꯃꯥꯅ ꯊꯝꯕꯤꯔꯝꯂꯕ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯖꯔꯒꯦꯗꯣ꯫ ꯏꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯄꯥꯔꯦ ꯑꯩꯍꯥꯛ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯆꯅꯤꯡꯗ꯭ꯔꯦ꯫ ꯄꯥꯟꯊꯧ ꯃꯁꯤꯃꯇꯪꯗꯤ ꯄꯥꯟꯊꯧꯅ ꯌꯥꯕꯤꯌꯨꯗꯣ꯫ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯄꯥꯟꯊꯧ ꯁꯛꯂꯕ ꯄꯥꯂꯦꯝ ꯁꯛꯂꯕꯤ ꯀꯌꯥꯅꯁꯨ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤꯗꯣ꯫ ꯄꯥꯟꯊꯧ ꯃꯥꯅ ꯍꯜꯋꯥꯏꯔꯛꯄꯗꯣ ꯅꯄꯥꯔꯦ ꯑꯩꯍꯥꯛ ꯉꯥꯏꯖꯈꯤꯒꯦ ꯄꯥꯟꯊꯧ ꯁꯛꯂꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯍꯟꯕꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯆꯥꯎꯕꯜꯁꯨ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯥꯅ ꯋꯥꯔꯛꯂꯕ ꯃꯇꯝ ꯄꯥꯟꯊꯧ ꯑꯩꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯛꯎ ꯊꯤꯔꯛꯎ ꯏꯆꯥꯒꯤꯗꯃꯛ ꯄꯥꯟꯊꯧ ꯂꯩꯔꯤꯕꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯅꯨꯡꯁꯤꯕ ꯃꯥꯟꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯆꯥꯎꯕꯜ ꯃꯤꯀꯞ ꯑꯃꯇ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯤꯑꯣꯏꯅ ꯐꯠꯂꯣꯏ ꯍꯥꯏꯅ ꯐꯠꯇ꯭ꯔꯕꯗꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯥꯎꯕꯜꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯇꯥꯎꯁꯨ ꯁꯤꯈ꯭ꯔꯕꯅꯤꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯃꯨꯛ ꯈꯜꯂꯛꯏ ꯑꯃꯗꯤ ꯐꯠꯇꯕ ꯋꯥꯈꯜ ꯇꯧꯔꯛꯏ꯫ ꯑꯁꯨꯝ ꯈꯜꯂꯤ ꯃꯥꯒꯤ ꯃꯇꯥꯎ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯅ ꯅꯤꯡꯊꯧꯕꯨ ꯄꯦꯜꯍꯜꯂꯒ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯩꯔꯗꯨꯅ ꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯅꯕ ꯃꯇꯥ ꯇꯧꯔꯒꯦ ꯈꯜꯂꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯈ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯥꯎꯕꯜ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯕꯨ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯑꯁꯦ ꯏꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯖꯔꯕ ꯃꯔꯨꯞꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯏꯁꯣꯔ ꯃꯥꯒꯤ ꯅꯣꯡꯗꯝꯅꯔ ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯉꯁꯤꯗꯤ ꯃꯐꯝ ꯈꯪꯗ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯍꯥꯛꯇꯤ ꯂꯥꯏꯔ ꯑꯗꯣꯟ ꯇꯥꯝꯕ ꯑꯣꯏꯕꯅ ꯏꯇꯥꯎꯕꯨ ꯀꯣꯏꯅ ꯊꯤꯕꯁꯨ ꯉꯝꯖꯗꯦꯗꯣ꯫ ꯏꯇꯥꯎꯒꯨꯝꯅ ꯂꯥꯏ ꯌꯦꯛꯄꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯀꯌꯥ ꯍꯩꯕ ꯑꯣꯏꯖꯗꯦꯗꯣ꯫ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯃꯄꯥꯔꯤ ꯑꯃꯈꯛ ꯂꯩꯖꯕꯗꯣ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯌꯦꯡꯁꯤꯟꯕꯤꯕ ꯑꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯉꯝꯗꯦꯗꯣ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯆꯥꯟꯕꯤꯌꯨꯗꯣ꯫ ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯏꯇꯥꯎꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯏ ꯌꯦꯛꯄ ꯂꯥꯛꯆꯒꯦ꯫ ꯃꯁꯤꯃꯇꯪꯗꯤ ꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯌꯨ꯫ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯗꯨꯅ ꯏꯇꯥꯎꯒꯤ ꯈꯣꯡꯒꯨꯜ ꯂꯤꯖꯒꯦ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥꯔꯤ ꯑꯗꯨꯕꯨꯁꯨ ꯑꯩꯅ ꯌꯦꯡꯁꯤꯟꯖꯒꯦ꯫ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯃꯔꯤ ꯃꯈꯣꯡꯁꯨ ꯈꯪꯅꯕ ꯑꯃꯨꯛꯇꯪ ꯊꯤꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯆꯥꯎꯕꯜꯒꯤ ꯑꯣꯏꯗꯕ ꯋꯥ ꯀꯌꯥꯗꯨꯗ ꯊꯥꯖꯔꯝꯃꯤ, ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯐꯔꯦ ꯍꯤꯗꯥꯏꯔꯦꯜ ꯆꯥꯎꯕꯜ, ꯅꯪꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯩꯍꯥꯛꯁꯨ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦ꯫ ꯐꯔꯦ, ꯉꯁꯤꯗꯒꯤ ꯅꯪꯕꯨ ꯅꯪꯒꯤ ꯅꯇꯥꯎꯒꯤ ꯃꯍꯨꯠ ꯁꯤꯟ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯎ꯫ ꯑꯩꯅ ꯑꯄꯥꯝꯕ ꯃꯇꯝꯗ ꯅꯪꯕꯨ ꯀꯧꯔꯛꯀꯦ꯫ ꯑꯗꯨꯒ ꯍꯤꯗꯥꯏꯔꯦꯜ, ꯅꯪꯒꯤ ꯅꯇꯥꯎ ꯏꯕꯣꯍꯜꯕꯨ ꯑꯩꯒꯤ ꯏꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯁꯣꯏꯗꯅ ꯊꯤꯍꯟꯒꯅꯤꯀꯣ꯫ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯅꯪꯒꯤ ꯅꯇꯥꯎ ꯏꯕꯣꯍꯜꯒꯤ ꯃꯆꯥꯒꯤ ꯑꯋꯥꯠꯄ ꯄꯨꯝꯕꯁꯨ ꯑꯩꯅ ꯉꯁꯤꯗꯒꯤ ꯂꯣꯏꯅ ꯄꯤꯔꯒꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗꯨꯅ ꯆꯥꯎꯕꯜꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯥꯎꯕꯜꯗꯤ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯝ ꯍꯧꯈꯤ꯫ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯇꯨꯡꯅꯤ꯫ ꯆꯥꯎꯕꯜ, ꯉꯁꯤꯗꯤ ꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯋꯥꯠꯇ ꯄꯥꯗꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯄꯣꯔꯩꯍꯟꯕꯁꯨ ꯄꯥꯈꯪ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ, ꯃꯊꯧꯅꯥ ꯂꯩꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯕ ꯄꯥꯈꯪ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯊꯝꯕꯤꯔꯝꯂꯕ ꯃꯥꯒꯤ ꯃꯔꯜ ꯑꯃꯗꯤ ꯄꯣꯏꯔꯩꯍꯟꯕ ꯃꯍꯥꯛꯅ ꯇꯥꯟꯁꯤꯟꯖꯕ ꯍꯣꯠꯅꯖꯕ ꯀꯌꯥ ꯑꯗꯨꯅ ꯉꯁꯤꯗꯤ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯖꯔꯕꯁꯨ ꯃꯄꯥꯒꯤ ꯃꯪꯁꯠ ꯀꯔꯝꯕ ꯃꯇꯝꯗ ꯇꯥꯟꯒꯅꯤ ꯈꯟꯕꯗꯇ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯣꯏꯅꯔꯝꯃꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯄꯥꯅ ꯃꯥꯒꯤ ꯃꯪꯗ ꯍꯥꯏꯔꯝꯕ ꯀꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯔꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯋꯥꯈꯜ ꯐꯨꯡꯕꯪꯅꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯄꯣꯏꯔꯩꯍꯟꯕꯅ ꯎꯃꯪ ꯑꯃꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯃꯤ꯫ ꯎꯃꯪ ꯐꯥꯎꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯐꯖꯔꯕ ꯂꯩꯀꯣꯜ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯀꯣꯜꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯏꯔꯩꯍꯟꯕ ꯃꯤꯠꯌꯦꯡ ꯊꯝꯂꯨꯕꯣꯏꯔꯦ꯫ ꯐꯖꯔꯕ ꯂꯩꯔꯥꯡ ꯀꯌꯥꯅ ꯂꯩꯇꯦꯡꯂꯤꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯐꯖꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯛꯇꯝꯒꯨꯝꯂꯕꯤ ꯅꯨꯄꯤ ꯑꯃꯈꯛꯁꯨ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯤꯖꯔꯕꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯨꯗ
ꯂꯩꯔꯥꯡꯁꯤꯡꯗꯨꯅ ꯇꯥꯡꯖꯕꯒꯨꯝ ꯀꯣꯟꯅ ꯊꯪꯗ ꯑꯃꯨꯛ ꯎꯔꯛꯏ ꯑꯇꯣꯞꯄ ꯅꯨꯄꯤꯖꯥ ꯈꯔꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯐꯖꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯂꯕꯤ ꯁꯛꯍꯦꯟꯕꯤ ꯑꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ ꯍꯥꯏꯕ ꯄꯣꯏꯔꯩꯍꯟꯕ ꯂꯥꯞꯇꯛ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ ꯐꯖꯈ꯭ꯔꯕ ꯂꯩꯔꯥꯡ ꯃꯔꯛ ꯑꯗꯨꯗ ꯐꯖꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯂꯕꯤ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯎꯔꯨꯕꯗ ꯊꯃꯣꯏꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯏꯍꯨꯜ ꯑꯃꯗꯤ ꯐꯥꯎꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯄꯣꯏꯔꯩꯍꯟꯕ ꯂꯣꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯁꯤꯡ ꯆꯟꯕ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯁꯤꯡ ꯆꯟꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯣꯏꯔꯩꯍꯟꯕ ꯉꯁꯥꯏ ꯎꯈꯤꯕ ꯁꯛꯍꯦꯟꯕꯤ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯃꯥꯒꯤ ꯃꯤꯠꯇ ꯁꯪ ꯁꯪ ꯎꯔꯝꯃꯤ ꯊꯃꯣꯏꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯤꯍꯨꯜ ꯑꯃꯁꯨ ꯆꯣꯡꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯅ ꯑꯁꯨꯝ ꯊꯣꯛꯎ ꯇꯝꯕꯅꯔ ꯄꯣꯏꯔꯩꯍꯟꯕ ꯃꯥꯒꯤ ꯄꯥꯟꯊꯧꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯈꯔ ꯀꯥꯎꯊꯣꯛꯄꯒꯨꯝ ꯅꯣꯡ ꯉꯥꯜꯂꯒ ꯄꯣꯏꯔꯩꯍꯟꯕ ꯉꯔꯥꯡ ꯃꯥꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯕꯗ ꯊꯦꯡꯅꯔꯛꯄ ꯐꯖꯈ꯭ꯔꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯉꯁꯤꯗꯤ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯄꯥꯟꯊꯧꯅ ꯑꯗꯨꯉꯩ ꯂꯥꯏ ꯌꯦꯛꯂꯝꯕꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯩꯀꯣꯜ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯥꯅ ꯉꯔꯥꯡ ꯎꯈꯤꯕ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯔꯛꯏ ꯂꯥꯏ ꯌꯦꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯂꯩꯀꯣꯜꯗꯨꯒꯤ ꯐꯖꯔꯕ ꯑꯃꯗꯤ ꯉꯔꯥꯡ ꯎꯈꯤꯕ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯅꯤꯡꯊꯤꯖꯔꯕ ꯁꯛꯇꯝꯕꯨ ꯌꯦꯛꯂꯝꯃꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯄꯣꯏꯔꯩꯍꯟꯕꯅ ꯌꯦꯛꯂꯤꯕ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯁꯛꯇꯝ ꯑꯁꯦ ꯀꯌꯥꯗ ꯐꯖꯔꯤꯕ ꯑꯃꯗꯤ ꯂꯩꯀꯣꯜꯗꯨꯒꯤ ꯂꯩꯔꯥꯡꯁꯤꯡꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯄꯒꯨꯝ ꯅꯤꯡꯊꯤꯖꯅ ꯌꯦꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅ ꯂꯥꯏ ꯌꯦꯛꯂꯤꯉꯩ ꯑꯗꯨꯉꯩ ꯃꯥꯒꯤ ꯄꯥꯟꯊꯧꯒꯤ ꯃꯇꯥꯎ ꯆꯥꯎꯕꯜ ꯑꯗꯨ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯥꯛꯂꯕꯣꯏ ꯂꯩꯀꯣꯜ ꯑꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯂꯩꯖꯕ ꯁꯦꯝꯖꯕ ꯂꯩꯀꯣꯜ ꯑꯣꯏꯔꯕꯣꯏ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯎꯕꯜꯅ ꯂꯩꯀꯣꯜ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯝꯕꯣꯏ ꯐꯖꯔꯕ ꯂꯥꯏꯌꯦꯛ ꯀꯌꯥ ꯉꯁꯤꯗꯤ ꯏꯁꯣꯔ ꯃꯥꯒꯤ ꯊꯧꯑꯣꯏꯟꯁꯤꯟ ꯑꯃ ꯌꯥꯎꯕꯒꯨꯝ ꯃꯒꯨꯟ ꯂꯩꯔꯕ ꯐꯖꯔꯕ ꯂꯥꯏ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯌꯦꯛꯂꯝꯃꯤ ꯃꯥꯒꯤ ꯄꯥꯟꯊꯧꯅ ꯍꯥꯏꯔꯝꯕ ꯃꯤ ꯀꯅꯥ ꯑꯃꯠꯇꯗ ꯎꯍꯟꯒꯅꯨ ꯂꯥꯏ ꯌꯦꯛꯀꯅꯨ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯎꯔꯨꯕꯗꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯐꯥꯡꯉꯝꯗ꯭ꯔꯗꯨꯅ ꯂꯥꯏ ꯑꯣꯏꯅ ꯂꯣꯏꯅ ꯌꯦꯛꯊꯣꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯕꯜꯁꯨ ꯂꯩꯀꯣꯜ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯍꯨꯝ ꯐꯪꯂꯕꯗ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ ꯎꯔꯔꯦ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ नुपा अमखक्ना लैकोल अदुदा मजाय बेमगी फजरब सक्तम अमदी मगुल लैरब लाई कया अमबु येक्लम्बदु मदुबु उरबदा चावबलगी थमोइदा खोइरांग खोइसाव अमुक फाउरक्लमी मागी वाखलदा असुमन खलमी इस कयादा मसक मतौ फजरिबा नुपा मचानो अदुगा माना येक्लिबा लाइसिंग असिना कयादा फजरिबा मसिगी नुपा मचा असिबु कनाबु ओइरिगबा मजाई बेमगी लैकोल असिदा मतौ करमना अदुगा मजाई बेमगी निंथीजरबा सक्तम असिबु येक्लमलिबा मसिगी अंगांग असिना येक्लिबा लाइसिंग असे उरबदी निंथौना सोइदना माबु सानखिगनी माना अमु कोनुंगदा लाक्लबदी अैगी इकादा येतबा ओइरोइद्रा अै हुजि कैदौगनी मसिबु मजाई बेमगी खंगनाजबा तंबबु ओइरिबरा मसी हाइदुना मबुकनिंगदा मवोन मवोन फत्तबा कया अमा खलक्लमी कोना थंगदा असेंगबा अमक्तंगदि खंगलगे खन अफबा सादुना चावल ओइरै हनबगी नाकता चंगसिलक्लमी आ इबुंगो नंगबु कनानो इसाना येक्लिबा लाइसिंग असिदि ओंथोकना मगुल लैख्रेदा पोइरै हनबा चावबलबु उबदा अंगकपा फावी माना चावबलबु खंगी चावबलदि अहल ओइरकपगा पिकलिंगैदा उखिबा सक्तम ओइबगा पोइरै हनबाबु मागी मताव इबोहलगी मचानी हाइबा फावबा खंगलमद्रे पोइरै हनबना खंगसिनदबा सादुना सुमना कुमलई पांथौ सकलबा ऐहाक मफम असिदा लम कोइबा लाक्सबनी मफम सिगी फजबसे उबा अमदी मफम असिदा उखिबी सकहेनबी नुजा अमखकी सक्तमबु सुम यिकचरमबनी असुमना खुमलक्लमी सावबलना अमु मखा तारे इबुंगो मफम असे लेबाक असिगी निंथौगी मजाइबी मना सेमजबा लैकोनी ngasi aibu लैकोल असे सेनरु हाइदुना थारकपनी इबुंगो की लाइसिंग असे उरबदी निंथौना सोइदना हराउगनी दो इबुंगो बो पालेम पांथौ कनागी मपारिबु ओइरिगबा करम्बा निंथेंकोनगी मचाबु ओइरिगबा असुमना वा कया हांगदोकलक्लमी पोइरै हनबना असुमना कुमलई
पांथौ सकलबा अहाक्किनी हाइदना पालेम पांथौ कनासु लेजदेदो अइदी कोइना चचबनी पामजरुबगी लाय असिसु अइना कोइना चटपदा वारकलबा मतमदा पोथाजबनी इनिंग थौनबु अइगी लाइसिंग असिबु पामबिगद्रने असी हाइना खुमलई फत्रबा चावल पोइरे हनबगी वादु ताबदा मपुकनिंगदा हराउजबा फाउरमी अमदी निंगथौदा सेमजिन साजिनदुना तमलगा नुपा मचा असे मपुनसी चुप्पा कैसुम संगदा लेहलगे खनख्री खंगनिदो हे अंगांग चावल अइना लेरिङै अइगी इकादा येतकदबा मी अमता लेमना थारोय अइंगोंदगी हेना हैबा लाई येकपा लेबा यारोय असुमना मथनता मुरुम मुरुम सोलमी मता तौदुना पोइरे हनबबु कोनुंगदा पुरकलमी अदुगा माना येकलिबा लाइसिंग अदुगा लोइना पुरकलमी अदुगा पोरै हनबबु सना कोनुंगी सनाथोंगदा लेफलगा चावल कोनुंगदा चंखिरमी अदुगा निंगथौदा असुमना हाइरमी इनिंगथौ ngasi nanai aihakna majai be magi leikon senaba yengsinba chacharubada magini haibada kana leitraba lairakraba nupa macha amakak majai be magi leikol da layektuna leirami mana nungsi lang thaktuna amadi magi ayekpa laising aduna sumal alaga majai be mabu magi oina basilami aduk lairakraba pidat padatpa miyoy dubu ining thogi karamna nama oigadoribanu amadi aduk launom chawa mahakpu asi haiduna semjin sajinba wai kayama suning thona sauna ba maongda poirei hanbabu awa phamda tana basilami ningthausu chawbal gi wadu tarabada mai hawa makai saurami amadi nupa macha dubu konungda pusala u hairami amadi konungda leriba mipung khudingma mahi mahi nupa macha dubu yengnaba mina pung koi koi kri निंगथौगी मचाई बे मसु वारी पुंबा तारामी अमदी मागी सक्तम येकलंबनी हारिबा नुपा अदुबु येंगबा थोरकलमी अमदी अंगकपसु फावरमी मियाम पुंकोय कोयना तिल्ले निंगथौसु लेरे मचाई बे मसु लेरे पोइरे हनबाबु मकुट पुनसिंदुना दरबार मयाइदा पुथोकलमी अदुगा निंगथौना सावरदुना पोइरे हनबदा हंगलकलमी हाय नुपा मचा नंगिनी हाइबदा कना लेट्रबा पिदत पादतपा नंगना निंगथौ अइगी इचाबु नंगी ओइगे थौरांगबदी करी नदिक लेबनो अदुगा अइगी इचाबु सुमतबा नंगना अइगी इचागे लेकोल अदुदा करीगी ला येकलिबा हायो नंगी अपांबा करीनो थिकने मनंगना करीगी थाजमाबु लांगी होनरिबा नबुकसेल अदुक पिकपा नंगोंदा अइगी इचा थाजगद्रा असी हाइदुना यामना थीना चयरकलमी पोइरे हनबा करीसु खुमलमदे तंजादुदा निंगथौगी मचाई बे मना नुपा अदुबु उरुबदा मागी थमोइदा नुंसिबा अमा फावरकलमी अदुगा माना येकलिबा लाइसिंग अदु येंगनिंगबा फावरकलमी अदुगा असुमना हाइरकलमी महाकना येकलिबा लाइसिंग अदुबु मियाम मांगदा पुथोरउ असी हाइरकलबोय तिल्लेबा मियाम दुसु चुमी चुमी लाइसिंग अदुबु येंगसि हाइनरकले चावबल उपाय लेत्रदुना लाइसिंग अदुबु पुथोकलकलमी अंगकपगी मतौनी पोइरे हनबगी लाइसिंग अदुबु उरुबदा मजाय बेमा अमुक कहेना पोइरे हनबबु हेना हेना नुंसिबा फावरमी अमदी तिल्लिबा मिपुंग खुदिमक अमदी निंगथौ फावबा थमोय सुमल अबोय मजाय बेमना मपाय बुंगोदा असुमना हाइरकलमी पांथौ लाई येकपा असुक हाइख्रबा मियामगी थमोय बु हुना येकलिबा मगुल लैख्रबा नुपा असिबु इपा इबुंगोगी नया नुपा ओइबदा माइ खुनिंगाय करीबु ओइरिबगे पाखंग अमना लैसाबी अमबु नुंसिबदा करी अकाइबा लैबगे मागुंबा अमा लैबदी इपागी मगुनि हेना हापकनि खंजै मियामसु चुम्मी चुम्मी हाइनरकलमी निंगथौना मचागी वा तारगा अमदी मियामगी वा तारगा नुपा असिबु मया ओइबदा चोपलरोय खलकलमी अदुगा असुमना हाइरकलमी हौजिक्ति अइगी इमोमनसु मथमोइना पामजबा हाइबदु ओइररे अमदी लेबाक मियामनसु याबिरबनिना नुपा मचा असिबु अइगी इया ओइरगनी अथुबा मतमदा अइगी इमोंगा सोइदना मियाम मांगदा मरा लुहोंगलगनी अमदी अइगी कोनुंगसिगी अमदी लेबाक कयादगी कोइना लाकपा अइगी मरुप निंगथौसिंगी खुदोल पीनबा फजरबा लाइ कया अमसु माबु येहलगनी अइगी इया नुपा ओइना लौसिलगनी असी हाइना लाउथोकलमी चावबलदी सोमदा निंगबा काइरमी अवाफमदा तानबा सिल्लुबा हाइबाबु हेना नुंगाइनबा सिनबा ओइना थोखरे असुम तौना चावबल
मागी युमदा हलक्लमी अमदी मथ्वाई यामना नुंगाइरमदे अमदी लुहोंबसे थुगाइद्रबदी मागी चंगजफम लेररोय अमदी माबु नुंसीबिररोय खनबदा अवाबा ओइख्रे अमदी फत्तबा वाखल कया अमा असुम खलक्लमी चावल वाखल लेताना लेबा ngamlamde कलक्पा मिहौबना मथमोइदो लेताबा ngamlamde करी तौसिगे हाइदुना फत्तबा लौसिंग थिरई मिओइना फत्रबदी हिदाक लेते हाइबदुनी असुमना खलक्पदा वाखल अमदी लाक्ले लेबाक असिगी मित्रंग यामना हेबी हनुबी अमा लेबदु निंगसिंगलक्ले चावल थिंथबा तौदना मित्रंग हेबी हनुबी अदुगी मनाक्ता यामना थोना लाक्लमी हनुबी अदुगी युम यौरबदा चावलना हनुबी अदुदा सना लुपा कया अमा पीरगा ममित थगहलक्लमी अदुगा असुमना हाइरक्लमी इबेन अैगी थबक अमतंग पांगथोकपिबा तारे अैबु इकाइबा पीबा निंगथौ असे अैना लमन खुंबा तारे अदुना मागी मचानुपीगी लुहोंबा से थुगाइदबा याद्रे अदुना इबेना मसी मतंग मतिंग पांगबिदबा याद्रे अैना ngasi पिजरिबा सना लुपा असिदगी हेनबा कया अमा पिजगनी मागी लुहोंबा सिबु काइरबदी मित्रंग हैबी हनुबिदुसु सना लुपा कया अदुबु उबदा अफफता खनखिद्रे अमदी चावलगी मतेंग पांगलगे हाइरक्लबोइरे चावल अमदी मित्रंग हैबी हनुबी मखोय अनी करम तौसिगे हाइदुना वातानरमी मथंगी नुमितनी मचा इबेमा अमदी मागी मनाई कयागा लोइनना फजरबा लैकोल अदुदा लैरमी तंजा अदुदा मित्रंग हैबी हनुबी अदु लाक्लमी अमदी मजा इबेमागी मनाई सिंग अदुबु मागी मित्रंगना पंगथहलमी अमदी मजा इबेमाबुसु तरंग मरंग अमगी वाखलदा लैहलमी अमदी हनुबीदुना मजा इबेमाबु अतोपा लैबाक अमदा सुक्लबा उमंग अमदा लोतुना थमलमी सोमदना निंगथौगी मचानुपी मांगख्रे हाइदुना लैबाक पुमजाउ थिलमी निंगथौ अदो थवाई असुक्की मतिक नुंगाइरमदे तांजा अदुदा चावलना मतंग चारे खना चिरोल अमुक तौबा लाक्लमी इनिंगथौ अैहाकना हाइजबा वा कयादो इनिंगथौना ताबिखिदे हौजिक्ति करी थोकलेदो इनिंगथौ अदुबु मतम लैरी इनिंगथौना फत्रबा नुपा मचादो मरालगी मतिक चाबा फंगफम थोकपा चैराक अदो फंगहनबियु हाइरक्लमी निंगथौसु मचा काइना मैचाकना अफा फत्ता खंगदा चावलगी वादुबु थाजरमी निंगथौगी मनाई थादुना पोइरै हनबाबु फालमी अदुगा निंगथौना पोइरै हनबदा यामना साउना सुमना हाइरक्लमी नंगबु अैना अैगी इया ओइगे नपुंसी अदु नुंगाइना थंबिगे खल्लुबा अदुगा नहकना अैगी इचा अमदि अैहाकपु सिंगनरिबा नत्रा अैगी इचाबु नंगना मफम कदाइदे लोटपगे सी हाइदुना चै थांगबा हौरक्लमी मजाइबी ममांख्रे अमदि निंगथौना माबु लाना उरबदा पोइरै हनबा अदुक्की मतिक नुंगाइरमदे मपी इरासेना निंगथौदा असुमना हाइरक्लमी इनिंगथौ ननाय अैहाकना मजाइबी मबु करिगी लोतुना थमलुगनी फरे इनिंगथौ नचा अैहाकना लांदमक्ता ओइरबदी मजाइबी मबु अैना नुमित 8 मनुंगदा सोइदना इनिंगथौगी मांगदा पुथोकचबा ngamba ओइजकी अदुगा करिगुंबा अैना मजाइबी मबु पुथोकपा ngamdraba अैगी याइबी असे लौबियु इनिंगथौना पिबीबा चैराक अदो पुमनमक हराउना याजगनी असुमना पोइरै हनमना हाइरक्लमी निंगथौना अमुक हाइरक्लमी फरे ngasiदगी नुमित 8 फावबदी अैना नंगी मतम पीरबनी मसिदा नंगना अैगी इचा पुथोकपा ngamdraba नारालगी चैराक फंगजबा ताबनी असि हाइरमद्रे निंगथौ दरबार मयाइदगी कोनुंग मनुंगदा चंगखिरमी सोमदना चावल हराउबगी पनखै लेरमदे मथमोइदा खंजै खंबर अंगांग हौजिक्ति अैंगोंदा सिंगनबगी अवाफमदा तारनिदो थियु मजाइबी मबु थियु असि खंदना मथनता मोमोन तौजरमी चावल अैंगोंदा सिंगनरबदी नपुंसी अदु लोइबा तारेदो असि कना चावल हराउना मयुमदा हनखिरमी पोइरै हनबसु सोमदा वाखल यामना नुंगाइरमदे मागी पांथौना खोमलेन मंगलांदा लाक्तुना हाइरंबा वादो इंजरमलबदी अैना ngasi वारिबा अमदी मजाइबी मदा तारिबा अवाबसे तारमलोइको खन यामना नुंगाइरमदे अमदी मागी पांथौबु निंगसिंग अमदी मजाइबी मबु निंगसिंग कपलमी मेरागी 13 पानबा फजख्रबा थाजदो ngasiदी पोइरै हनबगी मफमदा मैसा फावबा पुमथोखरे मथन्नता
ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡ ꯇꯦꯟꯗ ꯉꯥꯗꯨꯅ ꯃꯥꯒꯤ ꯄꯥꯟꯊꯧꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯅꯤꯡꯁꯤꯡ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯑꯁꯨꯝ ꯐꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯋꯥꯔ ꯃꯥꯜꯂꯦ ꯄꯣꯏꯔꯩꯍꯟꯕ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯉꯝꯗ꯭ꯔꯕ ꯆꯥꯎꯕꯜꯅ ꯃꯆꯥꯒꯤ ꯃꯪꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯄꯥꯒꯤ ꯄꯣꯏꯔꯩꯍꯟꯕ, ꯏꯆꯥꯅ ꯀꯔꯤꯒꯤ ꯋꯥꯕꯅꯣ? ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯅ ꯑꯁꯨꯝ ꯊꯣꯛꯎ ꯇꯝꯈꯤꯕꯅꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯑꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯒꯅꯤꯗꯣ꯫ ꯌꯦꯡꯉꯨꯗꯣ ꯄꯥꯔꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯣꯡꯆꯨꯞꯂꯣꯝ ꯊꯪꯕꯗ ꯆꯠꯂꯒ ꯂꯩꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯨꯛꯂꯕ ꯎꯃꯪ ꯑꯃ ꯂꯩꯕꯅꯤ꯫ ꯎꯃꯪ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯐꯠꯇ꯭ꯔꯕ ꯆꯥꯎꯕꯜꯒꯤ ꯈꯨꯖꯤꯡ ꯊꯧꯔꯥꯡꯅ ꯃꯤꯇ꯭ꯔꯪ ꯍꯩꯔꯕꯤ ꯍꯅꯨꯕꯤ ꯑꯃꯗ ꯁꯦꯟꯒꯤ ꯂꯥꯡꯗ ꯊꯨꯍꯟꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯋꯥꯈꯜ ꯑꯃꯗ ꯂꯩꯍꯟꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯀꯅꯥꯕꯨꯁꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯂꯔꯣꯏ꯫ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯨꯀꯣ, ꯑꯗꯨꯒ ꯃꯆꯥ ꯏꯕꯦꯝꯃ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯪꯅ ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯂꯩꯀꯣꯜꯗ ꯌꯦꯛꯈꯤꯕ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯁꯛꯇꯝꯁꯤꯡ ꯑꯗꯨꯕꯨ ꯌꯦꯛꯇꯨꯅ ꯊꯝꯃꯨ꯫ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯎꯔꯒ ꯃꯥꯒꯤ ꯋꯥꯈꯜ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯃꯨꯛ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ, ꯐꯠꯇ꯭ꯔꯕ ꯆꯥꯎꯕꯜꯅ ꯅꯪꯕꯨ ꯍꯥꯠꯅꯕ ꯑꯃꯨꯛ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯁꯤꯜꯂꯛꯀꯅꯤ꯫ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯗ꯭ꯔꯤꯉꯩ ꯊꯨꯅ ꯌꯥꯡꯅ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯎ꯫ ꯌꯦꯡꯉꯣꯏ ꯅꯨꯄꯥ ꯃꯆꯥ, ꯑꯍꯤꯡ ꯑꯁꯤꯗ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯨꯅ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯀꯜꯂꯨꯔꯣ, ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯟꯊꯧ ꯑꯩꯍꯥꯛꯀꯤ ꯃꯪꯁꯠꯄꯨ ꯇꯥꯜꯂꯛꯎꯀꯣ꯫ ꯄꯣꯏꯔꯩꯍꯟꯕ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯄꯥꯟꯊꯧꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯃꯃꯤꯠꯇ ꯄꯤꯔꯥ ꯆꯦꯜꯂꯒ, "ꯄꯥꯟꯊꯧ, ꯄꯥꯟꯊꯧ ꯑꯄꯣꯛꯄ, ꯅꯄꯥꯔꯤ ꯄꯥꯟꯊꯧꯒꯤ ꯌꯥꯟꯊꯛ ꯏꯟꯖꯒꯦ, ꯄꯥꯟꯊꯧꯒꯤ ꯃꯪꯁꯠꯄꯨ ꯇꯥꯟꯖꯒꯦ, ꯃꯆꯥ ꯏꯕꯦꯝꯃꯕꯨꯁꯨ ꯀꯟꯖꯒꯦ, ꯐꯠꯇ꯭ꯔꯕ ꯄꯥꯟꯊꯧ ꯆꯥꯎꯕꯜꯒꯤ ꯌꯥꯏꯕꯤꯁꯨ ꯂꯧꯔꯒꯦ, ꯑꯗꯨꯒ ꯄꯥꯟꯊꯧꯒꯤ ꯃꯪꯁꯠ ꯇꯥꯟꯖꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯍꯟꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯁꯨꯛꯂꯕ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯏꯔꯩꯍꯟꯕꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯦꯟ, ꯑꯩꯍꯥꯛ ꯑꯁꯦ ꯄꯥꯟꯊꯧ ꯆꯥꯎꯕꯜꯅ ꯊꯥꯔꯛꯄꯅꯤ꯫ ꯑꯩꯍꯥꯛ ꯏꯕꯦꯟꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯤꯟꯖꯔꯛꯄꯅꯤ꯫ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯁꯨ ꯏꯕꯦꯟꯒꯤꯗꯃꯛ ꯏꯄꯥ ꯆꯥꯎꯕꯜꯅ ꯄꯤꯔꯛꯄꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯄꯤ꯫ ꯍꯅꯨꯕꯤ ꯑꯗꯨ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯏꯔꯩꯍꯟꯕꯅ ꯃꯆꯥ ꯏꯕꯦꯝꯃꯗꯤ ꯀꯗꯥꯏꯗ ꯂꯣꯠꯇꯨꯅ ꯊꯝꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯈꯟꯗ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯁꯨꯔꯨꯡ ꯑꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯂꯩꯐꯝ ꯈꯪꯂꯕꯗ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯄꯣꯏꯔꯩꯍꯟꯕꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯃꯆꯤꯟ ꯄꯨꯝꯅꯃꯛ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ "ꯈꯪꯕ꯭ꯔꯥ ꯍꯅꯨꯕꯤ, ꯐꯠꯇ꯭ꯔꯕ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯁꯦꯟ ꯇꯥꯟꯒꯦ ꯈꯜꯂꯕꯗꯤ ꯅꯪꯁꯨ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯕꯅꯤꯗꯣ"꯫ ꯍꯅꯨꯕꯤꯗꯣ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯁꯤꯜꯂꯒ ꯊꯝꯂꯝꯃꯦ꯫ ꯑꯗꯨꯒ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯔꯔꯦ ꯁꯨꯛꯂꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯌꯥꯝꯄꯛ ꯇꯥꯗꯨꯅ ꯂꯩꯕꯗꯣ꯫ ꯄꯣꯏꯔꯩꯍꯟꯕ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯥꯟꯊꯧꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯒ ꯎꯃꯪ ꯑꯗꯨꯒꯤ ꯐꯖꯔꯕ ꯃꯐꯝ ꯑꯃꯗ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯍꯤꯞꯍꯜꯂꯒ ꯄꯣꯏꯔꯩꯍꯟꯕ ꯂꯥꯏ ꯌꯦꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯃꯥꯡ ꯊꯛꯇ ꯌꯦꯛꯈꯤꯕ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯁꯛꯇꯝ ꯐꯖꯔꯕ ꯂꯩꯀꯣꯜ ꯀꯌా ꯑꯗꯨꯕꯨ ꯌꯦꯛꯂꯝꯃꯤ ꯑꯃꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯐꯖꯔꯕ ꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯃꯊꯪ ꯃꯊꯪ ꯌꯦꯛꯂꯝꯃꯤ꯫ ಮಿಕುಪ್ ಖರಗಿತುಂ ಮಜಾಯ್ ಬೇಮ ಗ್ಯಾನ್ ಖರ ಲಾಕ್ಪಗುಂ ಮಮಿತೋ ಅಮುಕ್ ಅಮುಕ್ ಪಾಂಗ್ಥೋಕ್ಕೆ ತೌವಿ ಅದುಬು ಪಾಂಗ್ಥೋಕ್ಪದಿ ngамlamde ಮಸಾದುಸು ಇಚೋಕ್ ಚೋಕ್ಥಬದೌನ ಯಾಮ್ನ ವಾರಮಿ ngೈಹಾಕ್ ಲೈರಗ ತಪ್ನ ಮಮಿತೋ ಅಮುಕ್ ಪಾಂಗ್ಥೋರಇ ಅದುಗ ಕೊಯ್ಲೈ ಲೈದನ ಯೆಂಗಿ ಫಜರಬ ಉಮಂಗ್ ಅದುದ ಮತೌ ಕರಮ್ನ ಮಥಂತ ಲೈರಮ್ಲಿಬ ಮಹಾಕ್ ಅಸಿ ಕನಾನೋ ಹಾಯ್ಬ ಫಾವ್ವ ಕರಿಮತ ಖಂಗ್ಜರಮ್ದೆ ನಿಂಗ್ಸಿಂಗ್ಬ ಅಮತ ಥೋಕ್ಲಮ್ದೆ असुमना तपना हौगलई अदुगा उमंगदुगी अकोइबदा तपना तपना असुम लाक्लमी मी कनासु ताद्रबा मफम मदुदा खजिक अकीबसु फाउरमी असुमना कीना तपना तपना लाक्पदा नुपा अमखकना तुमिना लायेक्तुना लैबदु उरगा इंगंगई नुपा अदुसु हन्ना फाउबा येंगलक्ते करिसु हाइरक्ते अदुबु मजाइबे मना तपना संगसिनदुना लाइसिंग अदुबु येंगलमी
ꯐꯖꯔꯕ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯃꯖꯥꯏꯕꯦꯝꯃ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯃꯥꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯅꯨꯄꯥꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯖꯥꯏꯕꯦꯝꯃ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯝꯃꯤ꯫ ꯍꯧꯈꯤꯕ ꯄꯨꯝꯕ ꯅꯤꯡꯁꯤꯡꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯃꯨꯟꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯗꯨꯉꯩ ꯄꯣꯏꯔꯩꯍꯟꯕꯅ ꯃꯥꯅ ꯐꯖꯔꯕ ꯂꯩꯀꯣꯜꯗ ꯃꯅꯥꯏꯁꯤꯡꯗ ꯂꯩꯔꯤꯉꯩ ꯂꯣꯟꯅ ꯌꯦꯛꯂꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯖꯥꯏꯕꯦꯝꯃ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯖꯥꯏꯕꯦꯝꯃ ꯋꯥꯈꯜ ꯇꯥꯔꯦ ꯈꯪꯂꯕꯗ ꯄꯣꯏꯔꯩꯍꯟꯕꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯆꯥꯎꯕꯜꯅ ꯃꯈꯣꯏꯕꯨ ꯊꯤꯔꯛꯇ꯭ꯔꯤꯉꯩ ꯑꯔꯣꯟꯕ ꯂꯝꯕꯤ ꯊꯤꯔꯒ ꯃꯖꯥꯏꯕꯦꯝꯃ ꯑꯃꯗꯤ ꯄꯣꯏꯔꯩꯍꯟꯕ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯑꯔꯣꯟꯕ ꯂꯝꯕꯤꯗꯨꯗ ꯐꯥꯎꯗꯨꯅ ꯂꯥꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕꯗ ꯃꯖꯥꯏꯕꯦꯝꯃ ꯑꯃꯗꯤ ꯄꯣꯏꯔꯩꯍꯟꯕꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥ ꯅꯤꯡꯊꯧꯗ ꯂꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯈꯪꯅꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯆꯥꯎꯕꯜ ꯑꯃꯗꯤ ꯃꯤꯇ꯭ꯔꯪ ꯍꯩꯔꯕꯤ ꯍꯅꯨꯕꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯆꯥꯎꯕꯜꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯣꯏꯔꯩꯍꯟꯕꯅ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ꯫ ꯐꯠꯇ꯭ꯔꯕ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯤꯅ ꯄꯥꯟꯊꯧ ꯏꯄꯥꯒꯤ ꯃꯪꯁꯠ ꯇꯥꯟꯕ ꯉꯝꯍꯟꯕꯤꯌꯨ꯫ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯑꯩꯒꯤ ꯄꯥꯟꯊꯧ ꯑꯃꯗꯤ ꯑꯩꯍꯥꯛꯇ ꯅꯠꯇꯅ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯖꯥ ꯏꯕꯦꯝꯃꯕꯨꯁꯨ ꯃꯥꯡꯅꯕ ꯁꯤꯟꯕ ꯐꯠꯇꯕ ꯃꯍꯥꯛ ꯑꯁꯤꯕꯨ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯀꯥꯟꯅꯕꯕꯨ ꯀꯔꯤꯅꯣ? ꯅꯨꯡꯁꯤꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯐꯥꯎꯕ ꯃꯥꯡꯍꯟꯕ ꯉꯝꯕ, ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯀꯜꯂꯛꯄ, ꯃꯁꯥꯒꯤꯇ ꯈꯟꯕ ꯃꯍꯥꯛꯄꯨ ꯇꯥꯏꯕꯪ ꯑꯁꯤꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯈꯤꯕꯅ ꯐꯒꯅꯤ ꯈꯟꯖꯩ꯫ ꯃꯥꯒꯨꯝꯕ ꯀꯌꯥ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯇꯅꯕ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯃꯥꯒꯤ ꯄꯥꯟꯊꯧꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯣꯏꯔꯩꯍꯟꯕ ꯀꯞꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯄꯣꯏꯔꯩꯍꯟꯕꯒꯤ ꯋꯥꯔꯤ ꯇꯥꯔꯒ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, "ꯃꯔꯥꯜ ꯂꯩꯔꯕ ꯃꯍꯥꯛꯇꯤ ꯍꯤꯡꯅ ꯊꯝꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ, ꯍꯥꯠꯂꯣ ꯍꯥꯠꯂꯣ" ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯄꯣꯏꯔꯩꯍꯟꯕꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯕꯜꯕꯨ ꯍꯥꯠꯄꯒꯤ ꯑꯌꯥꯕ ꯄꯤꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯄꯣꯏꯔꯩꯍꯟꯕꯅ ꯃꯄꯥꯒꯤ ꯃꯪꯁꯠ ꯇꯥꯟꯈꯤ, ꯆꯥꯎꯕꯜꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯨꯔꯦꯜ ꯀꯛꯇꯨꯅ ꯍꯥꯠꯈꯤ꯫ ꯑꯃꯗꯤ ꯁꯦꯜꯒꯤ ꯈꯜꯂꯒ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯍꯟꯕ ꯃꯥꯒꯤ ꯄꯥꯟꯊꯧꯒꯤ ꯃꯪꯁꯠ ꯇꯥꯜꯂꯕꯗ ꯃꯊꯃꯣꯏꯗ ꯄꯦꯟꯖꯔꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ "ꯍꯥꯗ ꯄꯥꯟꯊꯧ ꯑꯄꯣꯛꯄ, ꯅꯄꯥꯔꯤ ꯑꯩꯍꯥꯛ ꯉꯁꯤꯗꯤ ꯄꯥꯟꯊꯧꯒꯤ ꯃꯪꯁꯠ ꯇꯥꯟꯖꯔꯦ꯫ ꯐꯠꯇ꯭ꯔꯕ ꯄꯥꯟꯊꯧ ꯆꯥꯎꯕꯜꯒꯤ ꯊꯋꯥꯏꯕꯨ ꯂꯧꯖꯔꯦ꯫ ꯄꯥꯟꯊꯧ, ꯉꯁꯤꯗꯒꯤ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣꯀꯣ ꯄꯥꯟꯊꯧ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯁꯤꯃꯒꯤꯗꯤ ꯄꯥꯟꯊꯧꯗ ꯅꯥꯎꯊꯤ ꯁꯥꯖꯕ ꯐꯪꯂꯔꯣꯏꯗꯀꯣ꯫ ꯑꯗꯨꯕꯨ ꯄꯥꯟꯊꯧ, ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃ ꯍꯥꯏꯕꯗꯣ ꯂꯩꯔꯝꯂꯕꯗꯤ ꯄꯥꯟꯊꯧꯒꯤ ꯏꯆꯥ ꯑꯣꯏꯅ ꯑꯃꯨꯛ ꯑꯣꯏꯖꯒꯦꯀꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯄꯣꯏꯔꯩꯍꯟꯕꯒꯤ ꯃꯇꯧꯗ ꯄ꯭ꯔꯖꯥ ꯄꯨꯝꯕꯁꯨ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯔꯥꯜ ꯂꯩꯔꯕ ꯐꯠꯇ꯭ꯔꯕ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯀꯜꯂꯛꯄ ꯆꯥꯎꯕꯜ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤ꯫ ꯑꯃꯗꯤ ꯁꯦꯟꯇꯕꯨ ꯃꯤꯀꯥꯕꯤ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯕꯟꯗꯤ ꯑꯣꯏꯗꯨꯅ ꯂꯦꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯊꯛꯇ ꯋꯥꯖꯔꯛꯂꯕ ꯑꯆꯨꯝꯕ ꯆꯠꯄ ꯏꯕꯣꯍꯜꯒꯤ ꯃꯆꯥ ꯄꯣꯏꯔꯩꯍꯟꯕ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯂꯨꯍꯣꯡꯕꯤꯈꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫